Sige kanam haido ya ba ayo be hai ne ba ko ai se hoji camera da noi na yengi ba dina ko mobile da nam ga real life te ba ma na roi ba mobile se ka chitang ngau thok na udu ne ba ko ado ina hoji sina product se adom na che ga skin chap mari ai lo sal le ba ga mu na le ram ba di hoji ki kana da product to ba mai de ki ko oil se yang na thok pa tar ga di oil do ga ki foundation do ga ya na ra ga mo se mix na ra ga ko ki makeup se musal ya ba ko mar ko makeup se phaja na ba du ki paisa save ko na ba tips kara share to jara ke ko makeup hai na ko mi ko di mo loi makeup to ya ba ko ado mi pu na ma ki makeup to loi na di phaja de na ko yam na important ko makeup products se lei ding mamang de khoi na yam na maru na khangsin badar kar tari se ai ko gi skin gi type se kari no ma'am hi ma'am ma'am ka kai taw na ri ge nuai na ri bo ngasi ano ba video pu don lak chore aduga ma'am ngasi video se du ki bati kana woi gani ko beginners hauji da makeup sum tamba horak pa sum ke ba horak ko ꯑꯩꯈꯣꯏꯒꯤ ꯃꯦꯀꯞꯁꯦ ꯃꯌꯥꯝ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯣ ꯀꯦꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯈꯦꯠꯅꯤꯡꯕ ꯃꯇꯝ ꯀꯣ ꯑꯗꯨꯒ ꯄ꯭ꯔꯣꯗꯛꯇꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯃꯦꯀꯞ ꯇꯧꯕꯒꯤꯗꯃꯛꯇꯗꯤ ꯄ꯭ꯔꯣꯗꯛꯁ ꯃꯦꯀꯞꯀꯤ ꯄ꯭ꯔꯣꯗꯛꯁ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯕꯅꯦꯕꯀꯣ ꯁꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯈ꯭ꯔꯕꯅꯦꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤꯀꯣ ꯃꯌꯥꯝ ꯑꯃꯔ ꯑꯅꯤ ꯑꯩ ꯀꯥꯎꯔꯦꯀꯣ ꯑꯃ ꯈꯧꯔꯝꯃꯅꯦꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦꯀꯣ ꯑꯩꯒꯤꯁꯨ ꯊꯣꯛꯈꯤꯕꯀꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝꯗ ꯀꯦꯕ ꯇꯥꯛꯄꯤꯔꯤꯕꯅꯤꯅ ꯁꯨꯝ ꯈꯪꯂꯝꯒꯅꯦꯕꯀꯣ ꯑꯩꯁꯦ ꯀꯦꯕ ꯌꯥꯝ ꯄꯥꯝꯃꯩꯌꯦꯕ ꯄꯤꯉꯩꯗꯒꯤꯀꯣ ꯍꯣꯏ ꯄꯤꯉꯩꯗꯩ ꯁꯨꯝ ꯀꯦꯕ ꯄꯥꯝꯃꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯁꯦ ꯈꯔ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯣ ꯌꯥꯝ ꯀꯦꯅꯤꯡꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯏ ꯃꯇꯝꯗꯨꯒ ꯑꯩꯅ ꯀꯦꯅꯕꯁꯤꯗꯤ ꯌꯦꯡꯉꯣ ꯃꯌꯥꯝꯗꯨꯒꯗꯤ ꯅꯣꯂꯦꯖ ꯂꯩꯇꯦꯀꯣ ꯀꯔꯤꯝ ꯅꯣꯂꯦꯖ ꯂꯩꯔꯝꯗꯦꯕ ꯖꯤꯔꯣ ꯅꯣꯂꯦꯖꯅꯦꯕꯀꯣ ꯂꯩꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯝꯃꯤꯁꯦ ꯑꯗꯨꯗ ꯀ꯭ꯔꯤꯝ ꯀꯣ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯇꯩꯅꯕ ꯐꯥꯌꯔ ꯑꯦꯟ ꯂꯚꯂꯤ ꯀ꯭ꯔꯤꯝꯗꯣ ꯑꯗꯨꯒꯤꯗꯣꯀꯣ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯂꯤꯞꯁꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤ ꯐꯦꯁ ꯀꯣꯝꯄꯦꯛꯇꯣ ꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯐꯦꯁ ꯄꯥꯎꯗꯔꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯗꯤ ꯐꯦꯁ ꯄꯥꯎꯗꯔ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯗꯣꯏꯗꯣ ꯀꯣꯝꯄꯦꯛ ꯀꯧꯋꯦꯅ ꯈꯪꯗꯕꯅꯤꯅ ꯐꯦꯁ ꯄꯥꯎꯗꯔ ꯍꯥꯏꯔꯦ ꯑꯗꯨꯒ ꯌꯥꯎꯔꯛꯄ ꯃꯣꯔꯦꯒꯤ ꯂꯤꯞꯁꯇꯤꯛꯇꯣ ꯑꯗꯨꯒꯤꯗꯣ ꯁꯨꯝ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯄꯤꯡ ꯀꯂꯔꯒꯨꯝꯕ ꯔꯦꯗꯒꯨꯝꯕꯀꯣ ꯆꯍꯤ 14-15 ꯃꯨꯛ ꯁꯨꯔꯛꯄ ꯃꯇꯥꯡꯗꯣ ꯑꯗꯨꯒꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯐꯥꯌꯔ ꯂꯚꯂꯤ ꯃꯣꯔꯦꯒꯤ ꯐꯦꯁ ꯄꯥꯎꯗꯔ ꯑꯗꯩ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯂꯤꯞꯁꯇꯤꯛꯇꯣ ꯑꯗꯨꯒꯗꯣ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯖꯣꯟꯁꯟꯁ ꯕꯦꯕꯤꯒꯤ ꯀ꯭ꯔꯤꯝ ꯄꯥꯎꯗꯔ ꯑꯗꯨꯒꯤꯗꯣ ꯁꯤꯖꯤꯟꯅꯔꯦꯕ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯖꯣꯟꯁꯟꯁ ꯕꯦꯕꯤꯒꯤ ꯑꯉꯥꯡꯒꯤ ꯄꯥꯎꯗꯔꯗꯣ ꯑꯗꯨꯒꯤꯗꯨꯗꯤ ꯃꯌꯥꯝ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯗꯤ ꯑꯩ ꯀꯨꯏꯔꯕ ꯁꯤꯖꯤꯟꯅꯔꯝꯃꯤꯀꯣ ꯑꯩ ꯁꯨꯝ ꯇꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯒꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯂꯤ ꯂꯩꯔꯗꯤꯀꯣ ꯌꯥꯝ ꯁꯥꯡꯒꯅꯤ ꯑꯗꯨꯅ ꯇꯥꯏꯝ ꯋꯦꯁ ꯇꯧꯗꯕꯤꯗ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯑꯩ ꯍꯧꯅꯕ ꯇꯧꯔꯒꯦꯕꯀꯣ ꯑꯩꯅ ꯁꯤꯒꯤꯁꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯒꯤ ꯃꯥꯏꯟꯁꯤꯗ ꯀꯔꯝꯍꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯅꯦꯕꯀꯣ ꯑꯩꯒꯤ ꯀꯣꯃꯦꯟꯇꯁꯨ ꯁꯨꯝ ꯌꯦꯡꯉꯤꯗꯅꯀꯣ ꯀꯣꯃꯦꯟ ꯄꯥꯕꯗ ꯍꯧꯖꯤꯛꯇ ꯁꯨꯝ ꯕꯤꯒꯤꯅꯔꯁꯤꯡ ꯇꯤꯅꯦꯖꯔ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯈꯜꯂꯒꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯣꯃꯦꯟꯇꯁꯨ ꯁꯨꯝ ꯏꯕꯤꯔꯛꯏꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅꯁꯨ ꯏꯕꯤꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯆꯦ ꯀꯔꯝꯕ ꯂꯩꯗꯣꯏꯅꯣ ꯑꯗꯨ ꯑꯩ ꯈꯪꯕ ꯉꯝꯃꯦꯕ ꯅꯣꯏꯒꯤ ꯐꯤꯂꯤꯡꯗꯣ ꯑꯩ ꯈꯪꯕ ꯉꯝꯃꯤ ꯃꯔꯝꯗꯤꯀꯣ ꯑꯩꯈꯣꯏꯁꯨꯀꯣ ꯅꯣꯏꯒꯤ ꯁ꯭ꯇꯦꯖꯇꯒꯤ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯏ ꯃꯇꯥꯡꯗꯣ ꯀꯦꯅꯤꯡꯕ ꯑꯗꯨꯒ ꯄ꯭ꯔꯣꯗꯛꯁꯦ ꯀꯔꯝꯕ ꯂꯩꯅꯤ ꯂꯩꯔꯣꯏ ꯈꯪꯗꯕ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯈꯨꯠꯇ ꯄꯩꯁꯥꯗꯣ ꯊꯣꯛꯇꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯕꯖꯦꯠꯁꯨ ꯌꯥꯝꯅ ꯂꯤꯗꯅꯀꯣ ꯑꯗꯣ ꯑꯗꯨꯃꯨꯛ ꯃꯃꯥ ꯍꯣꯏꯗ ꯑꯃꯨꯛ ꯍꯥꯏꯔꯒ ꯄꯩꯁꯥꯗꯣ ꯅꯤꯔ ꯈꯣꯠꯂꯒ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯩ ꯄ꯭ꯔꯣꯗꯛꯀꯤ ꯅꯣꯂꯦꯖꯇꯣ ꯃꯌꯥꯝ ꯂꯩꯇꯕꯅꯤꯅ ꯂꯩꯁꯜꯂꯨꯔꯅꯤ ꯑꯗꯒꯤ ꯄꯣꯠꯇꯣ ꯐꯠꯂꯝꯃꯔꯣꯏꯀꯣ ꯑꯗꯩ ꯄꯩꯁꯥꯁꯨ ꯋꯦꯁ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛꯇꯤꯀꯣ ꯌꯥꯝ ꯐꯔꯕꯅꯤꯀꯣ ꯌꯨꯇ꯭ꯌꯨꯕ ꯊꯣꯛꯂꯛꯄꯗꯒꯤ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯁꯨꯝ ꯀꯦꯅꯕꯁꯦ ꯍꯧꯖꯤꯛꯇꯤ ꯀꯦꯅꯔꯦꯗꯅꯀꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯇꯧꯔꯝꯗꯦꯗꯅꯀꯣ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯂꯩꯔꯝꯗ꯭ꯔꯅꯦ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗꯗꯤ ꯀꯦꯕ ꯈꯣꯠꯄꯁꯦ ꯍꯥꯏꯕꯗꯤ ꯀꯨꯏꯗ꯭ꯔꯤꯌꯥꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯨꯝ ꯆꯝꯅ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯒꯗꯣ ꯑꯗꯨꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯦꯗꯦꯕ ꯆꯨꯝꯅ ꯁꯨꯝ ꯐꯥꯎꯟꯗꯦꯁꯟ ꯑꯃꯀꯣ ꯑꯗꯒꯤ ꯐꯥꯎꯟꯗꯦꯁꯟꯕꯨ ꯏꯇꯩꯕꯨ ꯇꯩꯈꯤꯗꯦꯀꯣ ꯀꯟꯁꯤꯂꯔ ꯀꯩꯀꯥ ꯑꯝꯇ ꯁꯤꯖꯤꯟꯅꯈꯤꯗꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯕꯗ ꯂꯦꯛꯃꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯂꯤꯞꯁꯇꯤꯛ ꯑꯥꯏ ꯂꯥꯏꯅꯔ ꯑꯥꯏ ꯁꯦꯗꯣ ꯑꯗꯨ ꯇꯪꯒꯅꯤꯌꯥꯕꯀꯣ ꯍꯧꯖꯤꯛꯅꯀꯣ ꯇꯥꯛꯄꯤꯅꯕꯗꯣ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯤ ꯕꯤꯒꯤꯅꯔꯁꯤꯡꯀꯣ ꯍꯧꯔꯛꯄꯗ ꯃꯦꯀꯞ ꯀꯤꯠꯁꯦ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯦꯀꯞ ꯇꯧꯕꯒꯤꯗꯃꯛꯇ ꯃꯦꯀꯞꯀꯤ ꯄ꯭ꯔꯣꯗꯛꯁꯤꯗꯤ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯀꯔꯝꯕ ꯂꯩꯅꯤ ꯀꯔꯝꯕ ꯂꯩꯔꯣꯏꯀꯣ ꯍꯥꯏꯕꯗꯤ ꯁꯨꯝ ꯈꯔ ꯁꯨꯝ ꯀꯥꯟꯅꯅꯕꯀꯣ ꯑꯐꯕ ꯁꯨꯝ ꯄ꯭ꯔꯣꯗꯛ ꯈꯔ ꯎꯠꯆꯔꯛꯀꯦ ꯈꯔ ꯑꯍꯣꯡꯕꯗ ꯑꯗꯨꯒ ꯑꯥꯏꯗꯤꯌꯥ ꯈꯔ ꯄꯤꯒꯦꯕꯀꯣ ꯀꯔꯝꯕ ꯂꯩꯌꯨ ꯀꯔꯝꯕ ꯂꯩꯒꯅꯨ ꯑꯗꯨꯒꯤꯗꯣꯀꯣ ꯈꯖꯤꯛꯇꯪ ꯃꯌꯥꯝꯗꯁꯨ ꯀꯥꯟꯅꯅꯕ ꯄꯩꯁꯥ ꯈꯔ ꯁꯦꯐ ꯑꯣꯏꯅꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯀꯟꯖꯨꯁ ꯑꯣꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯅꯣꯏꯒꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯠ ꯀꯣ ꯃꯦꯀꯞ ꯄ꯭ꯔꯣꯗꯛꯁꯦ ꯂꯩꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯪꯖꯤꯟꯕ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯇꯥꯏꯞꯁꯦ ꯀꯔꯤꯅꯣ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯠꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞ ꯈꯪꯕꯁꯦ ꯈꯪꯂꯝꯒꯅꯤꯀꯣ ꯃꯦꯀꯞꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯦ ꯀꯩ ꯗꯔꯀꯥꯔ ꯇꯥꯒꯦꯅꯀꯣ ꯑꯗꯣ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯦ ꯃꯦꯀꯞ ꯇꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯃꯦꯀꯞ ꯍꯥꯏꯅꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯃꯦꯀꯞ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯦꯀꯞꯇꯣ ꯂꯣꯏꯅꯗꯤ ꯐꯖꯗꯦꯗꯅꯀꯣ ꯍꯥꯏꯗꯤ ꯂꯣꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯥꯟꯗꯦ ꯑꯗꯣ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞꯁꯦ ꯌꯥꯝꯅ ꯐꯖꯍꯟꯒꯅꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯍꯟꯒꯅꯤ ꯑꯗꯨꯒ ꯍꯦꯛ ꯎꯕꯗ ꯃꯤꯅ ꯑꯣ ꯐꯖꯩ ꯀꯃꯥꯏꯅ ꯍꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯀꯣꯝꯄ꯭ꯂꯤꯃꯦꯟꯠꯇꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯦꯀꯞꯁꯦ
हाइबदी को मेकअप प्रोडक्ट खंगदे मेकअप तौबगी खुदौ खंगदे मेकअप तौबगी खुदौ दुदी का इदा सुम आइगी वीडियो सुम यंग बोर्ड नोय लोय हेरमनी अदो अखोय हजिक यंगमिनसी मेकअप की प्रोडक्ट से करमाय लेगनी आइना अदगी दमता अखोय स्किन की टाइप से खंगबस यामना दरकार ताइ को यामना लाइबा सिगिजे को अदो मुन्ना ताव को आइजे हाइरागे को करमायना खंगनी हाइबदो अहमद को खंगमिनसी को स्किन टाइप हाइजे करिनो आइ टाइप हाइदि को अखोय माइ से अखोय माइ स्किन से करम टाइप नो करम मखन की स्किन होय अखोय स्किन से गसु को अखोय नंग स्किन टाइप अमा होइदोनी आइ स्किन टाइप अमा होइदोनी मान स्किन टाइप अमा होइदोनी टाइप से लोइना लोमी पर लोइ मानो हाइबा लेइते बको लोइ खेना दोइने बको अदो आनरमसु यावनि को अदो खेना दोइनी स्किन टाइप से मखल क्या थोंग लेना हाइरदी ऑयली ड्राई कॉम्बिनेशन सेंसिटिव नॉर्मल नॉर्मल से मैम सुम ममिंग से सुम खांगमनि बको नॉर्मल हाइबा स्किन से यामना लकी अदो की स्किन नॉर्मल होइबा तारगदी याम लकी निको एनी प्रोडक्ट अमा लौरगा सुम ताइरो सुम चानाग्रनी को अदो लेहौरी बतै सिंसे सिनि याबा की याम प्रॉब्लम तारी से को अदो ड्राई स्किन ओरगदी अखोइना ड्राई स्किन की प्रोडक्ट सिनागनी ऑयली स्किन ओरगना ऑयली स्किन प्रोडक्ट सिनागनी अदुगा कॉम्बिनेशन एंड सेंसिटिव असिगे से मैम यंगो को सेंसिटिव हाइसे की स्किन की कंडीशन हाइदर मासे स्किन टाइप हाइदर नत्रगा कंडीशन हाइदर को सेंसिटिव हाइसे मैम ममिंग से सुम खंगोबको अखोगी करिगुंबा माय तैबा यादबको याम नाखचाबा अदगी इरिटेशन होइबा थोपा खोटबा अदुगुंबदो सेंसिटिव स्किन नेबको अदु होइबा तारगदी को प्लीज अखोगी डर्मेटोलॉजिस्ट का ताना बिरगा जासिनगदो सुम सिजनबको अदगी स्किन की मतंगनिना अदो इना आइगी मिटसना को फेस टू फेस उदबनिना इना सिगे सिजना हाइबा गमदे होय अखोगी सेंसिटिव स्किन की प्रोडक्ट मयाम सेमिको यामना जेंटल एंड माइल्ड होइबा पोट सिजना व्यू अखोगी स्किन टाइप खुदिंगमक की तोंगान तोंगान बा प्रोडक्ट फंगिनेबको अदुना सोंगी स्किन की मतुंगिना सिजना व्यू हौजिक कॉम्बिनेशन हाइसना को अखोगी माइ से कॉम्बिनेशन को कॉम्बो नि मासे कॉम्बो हाइबदी अखोगी टाइप अनि से पुंछला गोइबा पोतो अदु कॉम्बिनेशन को होइबको हाइबदी को नंगी माइ से तंखाय अमना ऑयली होइदोरा नत्रगा ड्राई होइदोरा को नंगी स्किन से को अखोगी टाइप अनि थोंगा लेगनेबको ऑयली सो होइगनेबको ड्राई सो होइगनी अखोगी टी जोन एरिया से को टी जोन हाइदि म्याम यंगो सिगे आई फोटो थोलकेबको सुम खल्लो सुमाइना टी गी मोंगदा होय सिदा अदगी नाटोंदा स्वाइसिदा सुम ऑयल थोगा अतै माइदा सुम ड्राई वे लेबदो अदुइदुना कॉम्बिनेशन स्किन ओरगदी करी प्रोडक्ट सिनगनी को होय अखोगी प्रोडक्ट पुनमकी अखोगी मागी बोतल खंगदे पैकेजिंग मागी मथक तुगो को मथक तना ट्रगा साइड त मनिंगदा लोना मेंशन तव लेबनिया को करम स्किन टाइप की प्रोडक्ट नो आइना अदुना मतम चुप्पदा को यामना चेक्सिनना आइना लेबा प्रोडक्ट से करम स्किन टाइप किनो हाइना खंगाबा मतुंगदा प्रोडक्ट से लेबिओबा को आइना सीजन याइना दोना सीजन गदम नते सोंगी स्किन की टाइप का आइगी स्किन की टाइप का खेनरकनी आइगी स्किन की टोन का सोंगी स्किन की टोन का खेनरकनी अदुना यामना मुन्ना खलगा प्रोडक्ट से लेबिओ मैम प्लीज पैसा वेस्ट तोबिगनु अदुई को कॉम्बिनेशन की हाइर को हौजिक अदुगा मैम कॉम्बिनेशन अखोगी कॉम्बिनेशन स्किन टाइप से को मासे अखोगी वेदर की मतुंगिना चेंज तौ याबको मैम आई इसामक्सु कॉम्बिनेशन स्किन नि अदो कॉम्बिनेशन स्किन से ऑयली अखोगी ऑयली स्किन टाइप की प्रोडक्ट्स से कॉम्बिनेशन से सुम सिजनबा याई आइना हौजिक सिनरिबा से ऑयली स्किन की आयाम मैम यावेबको अखोगी मैट फिटमी की मैट फाउंडेशन कई कक्सिन लोइना अखोगी मैट फाउंडेशन मासे ऑयली स्किन नि अदो कॉम्बिनेशन स्किन आइंगोंदा सु चानियेबको फजना स्किन केयर तौरा खोलगा लोइना सिनबा याई अदुना सिजे कंफ्यूज होइबिगनोबको so हाइबदी अखोगी कनोदा फंगदन मफम नां खंगद्रेदना करम भलैदुनो कॉम्बिनेशन स्किन खंगतबा ज्ञान तारक मतमदा कॉम्बिनेशन स्किन ऑयली स्किन की प्रोडक्ट सिनबा याई को कई काइदे चानाबनी आई इसामक्स कॉम्बिनेशन स्किन नि अदोई ऑयली स्किन की प्रोडक्ट सिंग लोइ सिजनै मरम दि मासे अखोगी वेदर की मतुंग चेंज तौ याबा को अखोगी अमदा सुम स्टक ओने लैतेबा ओलांग था मतम यौरे सारक मतम दो अदुना खरा सुम स्किन से ऑयली होइबा अदुगा खरा निंगदम दा चंगागना खरा सुम ड्राई होइबा अदुना वेदर की मतुंग मासे चेंज तौवी मरक मरक सुम नॉर्मल होइबसु यावेबा को आई सामकी स्किन से कॉम्बिनेशन स्किन ओरदे हाइजगरे ऑयली स्किन की प्रोडक्ट सिनबा याई हौजिक ड्राई स्किन कमाई तो येना हाइबदा ड्राई स्किन से ना अखोगी माइ से को यामना ड्राई होइबको सुम खंगमनि बको इसाना सुम खंगमनि करम हाय टेस्ट तौनि हाइबदो आई हाइरके बको हाना प्रोडक्ट से करम सीजन अनि दो हाइगे को माइंड दको असि वासे सुंजंग थमो अखोगी ऑयली स्किन ओरकदी सोमना सिना दोरिबा प्रोडक्ट से मैट थाब प्रोडक्ट से ऑयली स्किन होइदोनि ड्यूई ग्लोई असिगुंबसिना अखोगी ड्राई स्किन की मिना सिजनगनी खंजिन बिवको एग्जाम कंफ्यूज होबगी मथौ तादेको मैट हाइना इरगदी अदुको प्रोडक्ट से मैट ओरगदी अदुगी दो ऑयली स्किन दमदा सेमकपनी अदुगा ड्यूई इल्यूमिनेटिंग अदगी सेटिन फिनिश असिगुंबसिना अखोगी ड्राई स्किन दमदा सेमकपनी बको
ꯑꯗꯨꯅꯅꯦꯕ ꯑꯩꯅ ꯍꯥꯏꯗꯣꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞ ꯄꯨꯝꯅꯃꯛꯀꯤ ꯂꯣꯏꯅ ꯄ꯭ꯔꯣꯗꯛꯁꯦ ꯐꯪꯉꯤꯅꯤ ꯂꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯦꯝꯃꯩꯅꯦꯕ ꯁ꯭ꯀꯤꯟ ꯇꯥꯏꯞ ꯄꯨꯝꯅꯃꯛꯀꯤꯀꯣ ꯂꯣꯏꯅ ꯐꯪꯒꯅꯤ ꯍꯧꯖꯤꯛ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯀꯔꯝꯍꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏꯕꯗꯣꯀꯣ ꯐꯔꯁ ꯀꯩꯗꯧꯅꯤ ꯍꯥꯏꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯐꯖꯅ ꯇꯥꯊꯣꯛꯄꯤꯔꯣꯕꯀꯣ ꯃꯥꯏꯁꯦ ꯀ꯭ꯂꯦꯟꯖꯔꯅ ꯅꯠꯇ꯭ꯔꯒ ꯐꯦꯁ ꯋꯥꯁꯅ ꯃꯥꯏꯗ ꯃꯌꯥꯝ ꯁꯥꯕꯨꯟ ꯁꯤꯖꯤꯟꯅꯕꯤꯒꯅꯨꯕꯀꯣ ꯁꯣꯞ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯐꯦꯁ ꯋꯥꯁ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯦꯟꯖꯔ ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯏꯁꯦ ꯀꯔꯤꯝ ꯇꯩꯕ ꯌꯥꯗꯦ ꯀꯔꯤꯝ ꯅꯊꯤꯡꯀꯣ ꯀꯔꯤꯝ ꯇꯩꯕ ꯌꯥꯗꯦꯀꯣ ꯃꯥꯏꯁꯦ skin type ꯈꯪꯕꯒꯤ ꯀꯩꯅꯣꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯗ ꯇꯧꯔꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦꯕ ꯈꯪꯕꯀꯣ ꯑꯩꯈꯣꯏꯒꯤ ꯇꯨꯝꯃꯝꯗꯥꯏꯗ ꯃꯥꯏꯁꯦ ꯐꯖꯅ ꯇꯥꯊꯣꯛꯄꯤꯔꯒꯀꯣ ꯅꯨꯡꯇꯤꯒꯤꯗꯤ ꯁꯨꯝ ꯐꯖꯅ ꯃꯣꯏꯁꯆꯔꯥꯏꯖꯔ ꯇꯩꯔ ꯇꯨꯝꯗꯣꯏꯅꯤꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯗꯣꯝꯁꯦ ꯇꯨꯝꯒꯤ ꯁ꯭ꯀꯤꯟꯁꯦ ꯀꯔꯝꯕ ꯇꯥꯏꯞꯅꯣ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯈꯛ ꯀꯔꯤꯝ ꯇꯩꯗꯕꯤꯗ ꯅꯨꯡꯗꯥꯡꯁꯦ ꯃꯥꯏ ꯇꯥꯊꯣꯛꯑꯒ ꯇꯨꯝꯕꯤꯔꯣ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯐꯤꯜ ꯇꯧꯕꯤꯌꯣꯕꯀꯣ ꯍꯦꯟꯅ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯁ꯭ꯀꯤꯟ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯃꯥꯏꯁꯦꯀꯣ ꯈꯔ ꯀꯪꯉꯒ ꯆꯤꯟꯕꯥꯟꯒꯁꯦ ꯈꯔ ꯀꯪꯉꯒꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯏꯅꯦꯕꯀꯣ ꯁ꯭ꯀꯤꯟꯗꯣ ꯑꯩꯈꯣꯏꯒꯤ ꯀꯨꯔꯣꯟ ꯍꯨꯔꯒ ꯌꯥꯝ ꯍꯦꯟꯅ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯇꯥꯔꯒꯗꯤꯀꯣ ꯀꯨꯔꯣꯟ ꯍꯨꯔꯒ ꯑꯗꯩ ꯈꯔ ꯀꯪꯉꯒ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯉꯧꯔꯤ ꯀꯥꯈꯠꯅꯒ ꯂꯩꯇ꯭ꯔꯅꯦ ꯃꯥꯏꯗꯣ ꯌꯥꯝꯅ ꯗ꯭ꯔꯥꯏ ꯑꯣꯏꯔꯒ ꯈꯔ ꯀꯪꯉ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯁꯦ ꯗ꯭ꯔꯥꯏ ꯁ꯭ꯀꯤꯟꯅꯦꯕ ꯁꯨꯝ ꯈꯪꯉꯣꯕꯀꯣ ꯐꯤꯜ ꯇꯧꯕ ꯉꯝꯗ꯭ꯔꯒꯅ ꯃꯤꯡꯖꯦꯜ ꯃꯃꯥꯡꯗ ꯂꯦꯞꯄꯣꯕꯀꯣ ꯑꯗꯨꯒ ꯁ꯭ꯀꯤꯟ ꯃꯤꯡꯖꯦꯜꯗꯨꯒ ꯌꯦꯡꯉꯣꯕꯀꯣ ꯃꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯗ꯭ꯔꯥꯏꯔ ꯑꯗꯨꯝ ꯈꯪꯕꯅꯦꯕꯀꯣ ꯑꯗꯣ ꯄꯥꯏꯕꯁꯨ ꯑꯗꯨꯝ ꯈꯪꯕꯅꯤ ꯌꯥꯝꯅ ꯆꯤꯡꯕ ꯈꯔ ꯆꯤꯡꯕ ꯈꯣꯠꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯁꯦ ꯗ꯭ꯔꯥꯏ ꯁ꯭ꯀꯤꯟꯅꯤ ꯁꯤꯒꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯁꯦꯝ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯂꯤ ꯁ꯭ꯀꯤꯟ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯤꯗ ꯑꯣꯏꯜ ꯃꯌꯥꯝ ꯑꯃ ꯔꯤꯂꯤꯁ ꯑꯣꯏ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯎꯔꯦꯛ ꯃꯌꯥꯝ ꯂꯪꯇꯤꯛ ꯂꯪꯅ ꯀꯥꯟꯅ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯦ ꯑꯣꯏꯂꯤ ꯁ꯭ꯀꯤꯟꯅꯤ ꯑꯗꯨꯒ ꯀꯣꯝꯕꯤꯅꯦꯁꯟ ꯑꯣꯏꯔꯒꯅꯀꯣ ꯁꯣꯝꯒꯤ ꯃꯥꯏꯁꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯖꯣꯟ ꯑꯦꯔꯤꯌꯥꯗ ꯑꯣꯟꯂꯤ ꯑꯣꯏꯜ ꯀꯥꯟꯅ ꯂꯩꯔꯝꯕꯀꯣ ꯑꯇꯣꯞꯄ ꯃꯥꯏꯁꯤꯗꯅ ꯀꯔꯤꯝ ꯇꯧꯔꯝꯗꯕ ꯅꯣꯔꯃꯦꯜꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯥꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝꯁꯦ ꯀꯣꯝꯕꯤꯅꯦꯁꯟ ꯁ꯭ꯀꯤꯟ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣꯏꯂꯤ ꯗ꯭ꯔꯥꯏ ꯀꯣꯝꯕꯤꯅꯦꯁꯟ ꯈꯪꯉꯦꯀꯣ ꯍꯧꯖꯤक ꯃꯌꯥꯝ ꯁꯦꯟꯁꯤꯇꯤꯚꯁꯤꯗꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏꯕꯗ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯥꯏꯁꯦꯀꯣ ꯑꯗꯨꯝꯒꯤ ꯃꯥꯏꯁꯦ ꯀꯩꯒꯨꯝꯕ ꯑꯃ ꯇꯩꯕ ꯌꯥꯗꯕ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯗꯛ ꯑꯃ ꯁꯨꯝ ꯑꯩꯅ ꯄꯥꯝꯃꯦ ꯁꯤꯁꯦ ꯂꯩꯔ ꯁꯨꯝ ꯇꯩꯒꯦꯅ ꯍꯥꯏꯕꯗꯀꯣ ꯃꯥꯏꯁꯦ ꯌꯥꯝ ꯍꯥꯀꯠꯆꯕ ꯁꯥꯕ ꯊꯨꯞꯄ ꯃꯀꯨꯡ ꯍꯨꯔꯛꯄ ꯑꯃ ꯑꯁꯤꯒꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯁ꯭ꯀꯤꯟꯁꯦ ꯁꯦꯟꯁꯤꯇꯤꯚ ꯁ꯭ꯀꯤꯟꯅꯤ ꯑꯗꯨꯅ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯗꯛ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯖꯦꯟꯇꯜ ꯑꯦꯟड ꯃꯥꯏꯜ ꯑꯣꯏꯕ ꯄꯣꯠ ꯁꯤꯖꯤꯟꯅꯕꯤꯌꯨ ꯌꯥꯔꯒꯗꯤ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯔꯃꯣꯇꯣꯂꯣꯖꯤꯁꯀ ꯇꯥꯟꯅꯕꯤꯔꯒ ꯑꯗꯣꯝꯁꯦ ꯑꯦꯅꯤ ꯁꯤꯖꯤꯟꯅꯅꯤꯡꯕ ꯄ꯭ꯔꯣꯗꯛꯇꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯆꯠꯄ ꯉꯝꯗꯦ ꯈꯣꯠꯇꯦ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦꯀꯣ ꯑꯗꯣ ꯀꯩꯝ ꯀꯥꯏꯗꯦ ꯄꯣꯠꯁꯦ ꯂꯩꯕ ꯃꯇꯝꯗ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯧꯕꯤꯌꯣꯕ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯃꯥꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯇꯣ ꯀꯔꯤꯅꯣ ꯀꯦꯃꯤꯀꯦꯜ ꯌꯥꯝꯅ ꯌꯥꯎꯗꯕ ꯌꯥꯝꯅ ꯌꯦꯡꯉ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯅꯣꯔꯃꯦꯜ ꯁ꯭ꯀꯤꯟ ꯑꯣꯏꯔꯒꯗꯤ ꯑꯗꯣꯝꯒꯤ ꯃꯥꯏꯁꯦ ꯀꯩꯅꯣꯁꯨ ꯑꯣꯏꯔꯝꯃꯣꯏ ꯗ꯭ꯔꯥꯏꯁꯨ ꯑꯣꯏꯔꯝꯃꯣꯏ ꯀꯔꯤꯝꯇ ꯇꯧꯔꯝꯗꯕꯤꯗ ꯌꯥꯝꯅ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯁ꯭ꯀꯤꯟꯁꯦ ꯅꯣꯔꯃꯦꯜ ꯁ꯭ꯀꯤꯟꯅꯤ ꯑꯗꯣꯝꯁꯦ ꯕ꯭ꯂꯦꯁꯅꯦꯕꯀꯣ ꯅꯣꯔꯃꯦꯜ ꯁ꯭ꯀꯤꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤꯁꯦ ꯄꯥꯛꯅ ꯑꯣꯏꯒꯟꯗꯦꯕ I hope ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯁ꯭ꯀꯤꯟꯒꯤ ꯇꯥꯏꯞꯁꯦ ꯈꯪꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯝꯕ ꯄ꯭ꯔꯣꯗꯛ ꯕꯤꯒꯤꯅꯔꯁꯤꯡ ꯂꯩꯒꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯃꯦꯀꯞꯁꯦ ꯐꯖꯅꯕ ꯑꯗꯣꯝꯒꯤ ꯄꯩꯁꯥ ꯁꯦꯞ ꯑꯣꯏꯅꯕ ꯇꯤꯞꯁ ꯈꯔ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯃꯦꯀꯞ ꯀꯤꯠ ꯁꯦꯝꯗ꯭ꯔꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯃꯦꯀꯞ ꯇꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯇꯧꯒꯗꯕ ꯁ꯭ꯇꯦꯞ ꯂꯩꯀꯣ CTM ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯗꯁꯨ ꯃꯌꯥꯝ ꯑꯩꯅ ꯄꯟꯖꯈ꯭ꯔꯦ CTM ꯍꯥꯏꯕꯗꯤ ꯃꯦꯀꯞ ꯇꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯄ꯭ꯔꯦꯞ ꯇꯧꯕꯤꯕꯀꯣ CTM ꯍꯥꯏꯕꯗꯤ ꯐꯨꯜ ꯃꯤꯅꯤꯡꯗꯤ ꯀ꯭ꯂꯦꯟꯖꯤꯡ ꯇꯣꯅꯤꯡ ꯑꯦꯟड ꯃꯣꯏꯁꯆꯔꯥꯏꯖꯤꯡ ꯀꯣ ꯁꯤꯒꯤꯁꯤꯅꯦꯕꯀꯣ ꯀ꯭ꯂꯦꯟꯖꯤꯡꯁꯦ ꯃꯌꯥꯝ ꯀ꯭ꯂꯦꯟꯖꯔꯅ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯐꯦꯁ ꯋꯥꯁꯅ ꯑꯣꯏꯒꯦꯔꯥ ꯍꯥꯏꯕꯗꯤ ꯃꯦꯀꯞ ꯇꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯀ꯭ꯂꯤꯟ ꯇꯧꯕ ꯌꯥꯝꯅ ꯗꯔꯀꯥꯔꯅꯤ ꯑꯃꯣꯠꯄ ꯃꯥꯏꯗ ꯑꯩꯈꯣꯏꯅ ꯃꯦꯀꯞ ꯇꯧꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯇꯣꯅꯤꯡꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯀꯔꯝꯕ ꯁ꯭ꯀꯤꯟꯅ ꯁꯤꯖꯤꯟꯅꯒꯅꯤꯀꯣ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯤꯀꯣ ꯁꯣꯝꯒꯤ ꯁ꯭ꯀꯤꯟꯁꯦ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯔꯒꯗꯤ ꯇꯣꯅꯔ ꯁꯤꯖꯤꯟꯅꯕꯤꯒꯅꯨ सिनागे हारगना रोज वाटर गुम्बा यामना हाबदी अइना ममांगसु पन्ड्रेको यामना येंगगा डॉक्टर का ताना पिरा सिनाबिउ अदुगा कॉम्बिनेशन स्किन ओरगना कमाइ सिनानि हाबदको टोनर से ऑयल काइबा जगा जगा दो अदु तंगता टोनर से सिनाबिउ टोनर से कैमरा मिसिनै न म्याम टोनर से अइकोगी pH बैलेंस तौबियबको टोनर से म्याम अइकोगी मागी को मागी इंग्रेडिएंट तो की मतुंगिना काना बसे मखल मखल की लेयबको अदो मेन मरु अइना टोनर से करिगिनो हाबदा अइकोगी ऑयल से माना कंट्रोल तौबगी दमकता समकपनि ऑयली स्किन ओरगदी टोनर से सिजनबिउ अदुगा ड्राई स्किन ओरगदी टोनर सिजनबिगनु टोनर की महुत्ता अइकोगी हाइड्रेटिंग मिस्ट हाइना फंगबनिबको अदुबिदो सिजनबिउ मरम असिगिनि अब म्याम अइना ममांगदा पंजगिबदोको अइकोइना प्रोडक्ट से लेदि ममांगदा फसना पारा खंगगा लौबिउना हाइसे म्याम अइकोगी टोनर अल्कोहल याबो टोनर से को कयुंदा मासे अइकोगी ड्राई स्किन दमकता समक्तेबा मादी ऑयली स्किन दमकता सेमयबको टोनर सिजना बतारगदी यंग म्याम अइकोगी मेकअप से कई मुसलैनोको अइकोगी कइनो से को माइदगी को ऑयल से याना थोलप तारगदी ऑयल दोगा अइकोगी फाउंडेशन दोगा यानारगा मोइन से मिक्स तौनरगा अइकोगी मेकअप से मुसलैयबको मरम अदुना ऑयली स्किन ओइबा यामना हेना ऑयल काबो ओरगदी टोनर से सिजनबिउ अदुगा ड्राई स्किन ओरगदी टोनर सिजनबिगनु हाइड्रेटिंग मिस्ट सिजनबिउ हौजिक क्लेंजिंग लोरे टोनिंग लोरे एंड मॉइस्चराइजिंग सिजु अइकोगी स्किन टाइप की मतुंगिना सिजनदोइनेबको any अखोई जा सिजनरियो प्रोडक्ट्स इन लोय स्किन टाइप की मतुंगिना सिजनदोइनी मरम अदुना निको इन अहानबदा स्किन टाइप खंगना वाइना म्याम दैना उज्जगिबदको हौजिक मॉइस्चराइजर से
adom se kano oragana dry skin oragana cream based moisturizer oil based moisturizer sinabu aduga oily oragana water based gel based moisturizer sinabu ina haiza cream amanda skin type khuding maki product loina phangi market ta aduna leji mamangda phajana paraga yenga sum lobi robo mayam aise ko agi parlor ke hang da balina mi ngoda ske bajatta balina ai isai thanda sum ke jawagi leja balina ko yam hena product se su lei de ko ai ma thota ba do da tang ko ina sinari se aina sum sinari bada khajitang nungai ba haira ga di moisturizer da asi moisturizer se mayam yengo cream based moisturizer ne ba ko si se te mayam ai video yengo sum khang ba mayam sinadra ko ai se combination ne ba ko adu ara su si ke tum sinna nungai ba ngoda sum sinna ba yai haidar mayam aduga ai yamna hena dry over ga na ko ai CeraVe gi moisturizer do adu do lo du is pa bani marakta su mai skin se sum dry sum oi ba yawi adu matam dai CeraVe gi do adu sum season ne ba ko oily skin oragana gel based oiba moisturizer sinabu Neutrogena gi ko adigi moisturizer do phabani aduga Pond's gel moisturizer adugi do su phabani sum myam ye ko ai uring yam thungan ba mai oraga di ko ai dumana ko ai product sing se asigi se oily skin gi ni haraga su ko sum chana dab sum yam yaw bani ba ko mara ma na kai to ni ha ba ta khitang paisa sep to na ba na ta kai to ni ha ba ai na kai to ha ba ko ai di ahan ba ai product se sinaga daba oraga di ai test to ya ba test ka mai to ni ba macha ma gi size apik pada hana try to ni yong ba ko chani ana khalaga di ko ado acho sum lay ba yar na ko adura de khoi gi paisa se yamna mangre aduga paisa pudi mangde kai no ha bi ko ai mo da sum chana ram da ba do ai husband da sum season ai su ko mai sum test ho da ba sum lay sum test ro chana da ba sing do ai husband da sum season ai ado mana si da ba ngam da imana bi da sum bi to ya ba ko admai da re aina hos da high ragam yam bam aina suggest tawriba products sing ko aina sum sina ba aina sum phayana khangba sing doni ko ado ai sum yam haizen ba yai ko mayam no mayam no khangkon ta ba ikaram basin ramino kari sina ramdri no ko ado mayam da ina dumaina hairani se phabani se season na hair ko faram dragadi ai didra ko adu mo do mara maduna aina sum season ba da khara phayana khangba sing do ai sum thon jaramage adu aina already ina tips pi gre kra mai legani ha ba ko ado no phajana thira kholaga sum lei ro ba ko hauzik moisturizer se lore yam important oi step CTM se lore hauzik kai no ha ba da primer se mayam same chap mane ko som gi skin se dry oraga na hydrating primer dewy finish primer sin na bu aduga som skin se oily oraga na matte finish degi oil free oiba primer sin gani silicone based oiba primer sin na bi gani ko sige se mayam already mayam video se yam sange ba ko ai war editing ta oraga hapa nang ngaro ba mayam mayam ngoi se mama ni ko mama ma gi chap chawa routine se to doi ni aduga video se namba editing ta ba ko pa mama aduna gi video hapa timing se ko yamna hadi amka ngali amka thengi adai dum ta ore do mayam ngaro bi no ko aduna video se yam sange do hauzik shortcut ta yang tauna kara som hairage ko kai na hadi hauzik angang lak pai matam su yore ba tuna hauzik primer haire ko mayam primer se oily skin oraga di silicone based oba primer oil free oba primer aduga dry skin oraga na hydrating primer dewy finish skincare da hai bodom na ko kai makeup products ke so chap mana na oily skin oba taraga di som se matte finish oba sina doni ko oil free oba product logani aduga dom se dry skin oraga di kai gi oil based aduga hydrating tawbiba products se sina gani ko combination se me amai haigre ko combination jidi kai gi oily skin gi se ko products sing do combination da sum sina ba yai sensitive se me amai haigre normal di edi ama leira sum sina ro bam kai de yamna hong ba da ko asi inside ki 3-in-1 primer primes protects and moisturizes mayam aina hujik utliba sum ko aina sum phayana khan products do ko mami ram ge ko description box ta na traga link yaraga di links sum happy ram ge video sum thagat paga sum hapa gam draga su ko itap na sum hapjira ke ko ngasi nini manung su dum hapjira ke myam waro bi do ko kaina di khatang thabak chil ya ba ise aduna ni si primer se myam inside ki da yam na faye hong ba da ko yam na hong ba da si se 300 ki manung phangani ba 300 na te myam 250 ki manung phangani online gi purchase to uli si se oily combination normal si primer se sina ba yai dry skin oraga na karma primer sin ani habida koi gi hydrating to bi primer ko myam ai maming sum thon jara mage ba ko mama gi video sin da su koi gi dark men bagi adagi uringi dark mahingi dark sin siam location hang bi ba ko yengo mayam aina husik makeup ta product ma sinari ai na ko aina sig se phare na hai ko dark la lotion ga no ba ko kai gi no khambra aina dark la na comment 100 do ba aina sum khali ba ko sig se ko dom na di hai ko che ga skin tone se mani na khali na ado ai no mak su pan gri ngo sig se kanam hai do ya ba ai be hai ne ba ko ai se husik camera da no na yengi ba dina ko mobile da nam ba ga real life te ba man roi ba mobile se ka chitang ngau thok na u du ne ba ko ado ina husik sinari product se dom na che ga skin chap mani ai lo sal le ga mu na le ram ba di husik ki kana do product to ko mu chana ram jra di paisa do we so roi dra ko ado na
ꯑꯩꯅ ꯍꯥꯏꯕꯗꯤ ꯐꯖꯅ ꯇꯧꯅ ꯑꯗꯨꯝꯅ ꯆꯠꯂꯒ ꯇꯦꯁ ꯇꯧꯕꯤꯔꯒ ꯂꯧꯕꯤꯌꯨ ꯍꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯉꯧꯈꯠꯂꯝꯗꯣꯏꯁꯦ ꯁꯦꯠ ꯑꯃ ꯁꯨꯝ ꯄꯥꯎꯕ ꯅꯠꯇ꯭ꯔꯒꯀꯣ ꯁꯨꯝ ꯌꯦꯡꯕꯤꯔꯣꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯎꯔꯤꯕꯁꯦꯀꯣ ꯑꯩꯒꯤ ꯔꯤꯌꯦꯜ ꯁ꯭ꯀꯤꯟ ꯇꯣꯟꯗꯒꯤ ꯁꯦꯠ ꯑꯃ ꯂꯥꯏꯠ ꯑꯣꯏꯊꯣꯛꯀꯅꯤ ꯃꯔꯝꯗꯤ ꯑꯗꯩ ꯂꯥꯏꯇꯤꯡ ꯈꯖꯤꯛꯇꯪ ꯍꯥꯞꯇ꯭ꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯡꯗꯦꯗꯅꯀꯣ ꯑꯗꯨꯅ ꯂꯥꯏꯇꯤꯡ ꯈꯖꯤꯛꯇꯪ ꯍꯥꯞꯄꯅꯤꯅ ꯈꯖꯤꯛꯇꯪ ꯁꯦꯠ ꯑꯃꯔꯣꯝꯗꯤ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯁꯤꯒ ꯉꯧꯅꯦꯕꯀꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯆꯤꯡꯊꯅ ꯌꯦꯡꯉꯣꯕ ꯑꯩꯒꯤ ꯁ꯭ꯀꯤꯟꯁꯦ ꯐꯖꯅ ꯇꯣꯟꯁꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯈꯜꯂꯒꯀꯣ ꯁꯨꯝ ꯍꯤसाꯞ ꯇꯧꯔꯒ ꯃꯌꯥꯝꯅ ꯎꯔꯤꯕꯁꯤꯒꯩꯀꯣ ꯁꯦꯠ ꯑꯃ ꯃꯨꯁꯟꯕꯀꯣ ꯃꯨꯁꯜꯂꯤꯅꯦꯕꯀꯣ ꯑꯩꯁꯦꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯥꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯒꯤ ꯁꯦꯠ ꯅꯝꯕꯔꯁꯤꯡꯁꯦ ꯐꯣꯂꯣ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯅꯠꯇꯕꯤꯗꯀꯣ ꯗꯛ ꯗꯛ ꯂꯥꯎꯅ ꯁꯨꯝ ꯂꯩꯁꯟꯕꯤꯒꯅꯨ ꯄꯩꯁꯥ ꯃꯥꯡꯍꯟꯕꯤꯒꯅꯨꯀꯣ ꯗꯥꯛ ꯗꯨꯛ ꯃꯦꯟꯕꯒꯤꯗꯃꯛꯇ ꯍꯥꯏꯂꯥꯏꯇꯤꯡꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯜꯒꯤ ꯀꯟꯁꯤꯂꯔ ꯃꯈꯜ ꯃꯈꯜꯒꯤ ꯀꯔꯦꯛꯇꯔ ꯂꯩꯔꯗꯤꯀꯣ ꯑꯗꯨ ꯌꯥꯝꯗꯣ ꯑꯃꯨꯛꯇꯪꯗ ꯑꯩꯈꯣꯏꯒꯤ ꯕꯤꯒꯤꯅꯔꯁꯤꯡꯅ ꯀꯩꯁꯨꯝ ꯑꯩꯅ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯀꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯗꯥꯛ ꯃꯦꯟꯕꯒꯤꯗꯃꯛꯇꯀꯣ ꯀꯩꯒꯨꯝꯕ ꯃꯥꯏꯁꯦ ꯗꯥꯛ ꯗꯨꯛ ꯌꯥꯝꯅ ꯇꯥꯕ ꯑꯣꯏꯔꯣꯀꯣ ꯅꯪꯒꯤ ꯃꯥꯏꯁꯦ ꯎꯔꯤꯡꯒꯤ ꯗꯥꯛ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯀꯔꯦꯛꯇꯔ ꯇꯩꯗꯣꯏꯅꯤꯀꯣ ꯀꯔꯦꯛꯇꯔ ꯇꯩ ꯂꯣꯏꯔꯒ ꯍꯦꯛꯇ ꯐꯥꯎꯟꯗꯦꯁꯟ ꯊꯥꯒꯗꯕ ꯅꯠꯇꯦꯕ ꯀꯔꯦꯛꯇꯔꯗꯣ ꯑꯃꯨꯛꯀ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯁ ꯇꯧꯕꯤꯔꯝꯗꯣꯏꯅꯦꯕꯀꯣ ꯀꯔꯦꯛꯇꯔꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯦꯟꯖ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯤꯟ ꯑꯣꯏꯗꯣꯏꯔꯥꯀꯣ ꯁꯣꯝꯒꯤ ꯗꯥꯛ ꯇꯥꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯝꯒꯤ ꯎꯔꯤꯡꯒꯤ ꯗꯥꯛ ꯑꯣꯏꯔꯗꯤ ꯒ꯭ꯔꯤꯟ ꯀꯂꯔ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯒ ꯃꯥꯏꯍꯤꯡꯒꯤ ꯑꯣꯏꯔꯒꯅ ꯑꯣꯔꯦꯟꯖ ꯀꯂꯔ ꯁꯤꯖꯤꯟꯅꯒꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗꯀꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯣꯟꯁꯦꯀꯣ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯁ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯇꯩꯔꯤꯕ ꯈꯨꯃꯝꯃꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯒ ꯃꯥꯟꯅꯅꯀꯣ ꯃꯆꯨꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯆꯨꯁꯤꯒ ꯑꯃꯨꯛ ꯄꯔꯛꯇꯣꯏꯕꯀꯣ ꯑꯩꯈꯣꯏꯅ ꯗꯥꯛꯁꯦ ꯈꯨꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯀꯨꯆꯨꯁꯤꯒ ꯄꯨꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗꯛꯁꯤꯒꯤ ꯃꯇꯦꯡꯅꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯦꯡꯉꯣ ꯑꯍꯥꯟꯕꯗ ꯀꯔꯦꯛꯇꯔ ꯁꯤꯖꯤꯟꯅꯔꯅꯤꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯟ ꯇꯣꯟꯒ ꯆꯞ ꯃꯥꯟꯅꯕ ꯀꯟꯁꯤꯂꯔ ꯑꯃ ꯁꯤꯖꯤꯟꯅꯔꯅꯤꯀꯣ ꯑꯗꯣ ꯈꯨꯝꯕꯤꯔꯝꯃꯦ ꯑꯗꯨ ꯃꯇꯨꯡꯗ ꯐꯥꯎꯟꯗꯦꯁꯟ ꯂꯧꯔꯅꯤ ꯐꯥꯎꯟꯗꯦꯁꯟ ꯇꯩ ꯂꯣꯏꯔ ꯃꯇꯨꯡꯗ ꯈꯖꯤꯛꯇꯪ ꯍꯥꯏꯂꯥꯏꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯂꯥꯏꯠ ꯑꯣꯏꯕ ꯀꯟꯁꯤꯂꯔ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯗꯛꯠꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ ꯌꯦꯡꯉꯣꯀꯣ ꯑꯗꯨꯅ ꯄꯩꯁꯥ ꯈꯔ ꯍꯤꯡꯅꯕ ꯈꯔ ꯁ꯭ꯃꯥꯔꯠꯂꯤ ꯁꯣꯞꯄꯤꯡ ꯇꯧꯕꯤꯌꯨ ꯑꯍꯥꯟꯕ ꯕꯤꯒꯤꯅꯔꯁ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯡꯒꯜ ꯄ꯭ꯔꯣꯗꯛꯠꯁꯦ ꯂꯩꯗꯕꯤꯗꯀꯣ ꯁꯨꯃꯥꯏꯅ ꯄꯦꯂꯦꯠ ꯑꯣꯏꯅ ꯂꯥꯛꯄꯗ ꯂꯧ ꯑꯁꯤ ꯅꯠꯇꯕꯗꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯕ꯭ꯔꯥꯟ ꯃꯌꯥꯝ ꯑꯃꯒꯤꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯐꯪꯒꯅꯤ ꯁꯣꯝꯒꯤ ꯗꯥꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯇꯥꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣꯕ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯑꯣꯔꯦꯟꯖ ꯀꯂꯔꯁꯦ ꯀꯅꯥꯅ ꯁꯤꯖꯤꯟꯅꯅꯤ ꯑꯩꯈꯣꯏꯒꯤ ꯃꯨꯅ ꯇꯥꯕ ꯗꯥꯛ ꯍꯥꯏꯕꯗꯤ ꯃꯍꯤꯡꯒꯨꯝꯕ ꯍꯌꯤꯡ ꯃꯊꯤꯒꯨꯝꯕ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯉꯁꯪ ꯉꯥꯡꯅ ꯇꯥꯗꯕ ꯗꯥꯛ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯑꯣꯔꯦꯟꯖ ꯀꯂꯔ ꯁꯤꯖꯤꯟꯅꯒꯅꯦꯕꯀꯣ ꯑꯩꯁꯦ ꯉꯥꯡꯉꯦꯅ ꯌꯥꯝ ꯋꯥꯏꯕ ꯚꯤꯗꯤꯑꯣꯁꯦ ꯄꯨꯡ 1.5 ꯌꯧꯈ꯭ꯔꯦ ꯄꯨꯡ 1.5 ꯉꯥꯡ ꯂꯩꯔꯤꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯄꯥꯔꯠ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯗꯤ ꯌꯥꯔꯣꯏꯕ ꯑꯞꯂꯣꯗ ꯇꯧꯕ ꯌꯥꯔꯣꯏꯕꯀꯣ ꯃꯔꯝꯗꯤ ꯑꯩꯁꯦ ꯃꯣꯕꯥꯏꯜꯗꯒꯤ ꯑꯞꯂꯣꯗ ꯇꯧꯕꯅꯤ나 I hope ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯀꯥꯟꯅꯕ ꯐꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯀꯩꯒꯨꯝꯕ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯔ ꯆꯠꯂꯨ ꯑꯗꯨꯒ ꯁꯦꯌꯔ ꯇꯧꯕ ꯚꯤꯗꯤꯑꯣꯁꯤꯕꯨꯀꯣ ꯈꯪꯖꯗꯕ ꯍꯧꯖꯤꯛ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯇꯤꯅꯦꯖꯔꯁꯤꯡꯅꯀꯣ ꯃꯣꯏꯁꯨ ꯈꯪꯖꯅꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯁꯥꯡꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯒꯤꯗꯣ ꯄꯥꯔꯠ 2ꯗ ꯍꯥꯞꯆꯔꯛꯑꯒꯦ ꯌꯥꯝ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯑꯣꯏꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯏꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯅ ꯌꯦꯡꯗ꯭ꯔꯤ ꯐꯥꯎꯕ ꯃꯦꯀꯞ ꯄ꯭ꯔꯣꯗꯛꯠꯁ ꯂꯩꯕꯤꯒꯅꯨꯀꯣ ꯈꯔ ꯅꯣꯂꯦꯖ ꯂꯩꯔꯒ ꯂꯩꯁꯤꯀꯣ ꯃꯦꯀꯞ ꯄ꯭ꯔꯣꯗꯛꯠꯁꯇꯣ ꯕꯥꯏ ꯉꯁꯤꯒꯤꯗꯤ